ꯉꯟꯕ ꯆꯦꯛꯂꯥꯒꯨꯝ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯏꯪꯅ ꯂꯤꯠꯈꯠꯂꯛꯄ ꯀꯣꯔꯧꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯔꯤ. ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯁꯨ ꯃꯁꯥꯗ ꯑꯋꯥꯕ ꯆꯣꯛꯊꯕ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯅꯤ. ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ. ꯆꯥꯏꯊꯣꯛꯂꯨꯔꯕ ꯊꯃꯣꯏ ꯋꯥꯈꯜ ꯈꯣꯝꯖꯤꯟꯖ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯂꯧꯔꯅꯤ ꯈꯟ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯅꯨꯄꯥꯗꯣ. ꯃꯇꯝꯗꯨ ꯉꯜꯂꯤ, ꯉꯟꯕ ꯍꯥꯏꯕꯕꯨ ꯄꯨꯡ 8 ꯐꯥꯠꯇ꯭ꯔꯤ. ꯑꯗꯨꯕꯨ ꯉꯥꯏꯉꯝꯗ꯭ꯔꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯃꯇꯧꯗ ꯂꯣꯏꯁꯤꯜꯂꯤ. ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯒꯥꯔꯤ ꯁꯣ ꯄꯥꯏꯗꯨꯅ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ. ꯃꯃꯥꯅ ꯍꯦꯟꯖꯥꯡ ꯁꯦꯝꯂꯨꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯁꯅꯥꯇꯣꯝꯕꯤ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ. ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯕꯨ ꯉꯜꯂꯤꯅꯦꯍꯦ. ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯃꯃꯥꯗ ꯄꯤꯔꯒ ꯆꯥ ꯈꯍꯜꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ. ꯁꯦ ꯃꯅꯝ ꯅꯝꯃꯣ. ꯁꯅꯥꯇꯣꯝꯕꯤ ꯃꯃꯣꯟ ꯇꯧꯖꯩ. ꯃꯆꯥꯒꯤ ꯁꯛꯐꯝ ꯎꯕꯗ ꯃꯃꯧ ꯄꯨꯔꯛꯂꯅꯤ ꯈꯟꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ, ꯍꯪ ꯆꯤꯛꯄꯤ. ꯊꯣꯏꯕ, ꯏꯃꯧꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯎꯀꯣ. ꯍꯣꯏ ꯏꯃꯥ. ꯄꯣꯏꯔꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈ꯭ꯔꯦ. ꯃꯥꯅ ꯊꯣꯛꯈꯤꯕꯗ ꯁꯣꯃꯣꯖꯤꯠ ꯆꯪꯉꯛꯏ. ꯁꯅꯥ, ꯀꯗꯥꯏꯗꯅꯣ ꯅꯆꯥꯅꯨꯄꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ? ꯍꯣ, ꯏꯃꯧ ꯂꯧꯕꯅꯤ. ꯁꯣꯃꯣꯖꯤꯠ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯅꯥꯒꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ. ꯊꯣꯏꯕꯅ ꯍꯥꯏꯔꯒ ꯄꯨꯔꯛꯂꯦ ꯈꯜꯂꯣ. ꯑꯗꯨ ꯀꯨꯏꯅ ꯃꯈꯣꯏꯗ ꯂꯩꯔꯝꯂꯒ ꯈꯨꯗꯛꯇ ꯂꯥꯛꯂꯒ ꯄꯨꯈꯤꯕꯗ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯏꯃꯨꯡꯗꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯃ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯂꯨꯝꯖꯒꯗꯧꯕ. ꯑꯩꯁꯨ ꯃꯗꯣ ꯈꯜꯂꯝꯗꯕ ꯅꯠꯇꯦ. ꯆꯥꯛꯀ ꯂꯣꯏꯔꯒ ꯅꯦ ꯇꯥꯅ ꯂꯧꯕꯤꯔꯨꯒꯦ ꯈꯟꯕꯅꯤ. ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯏꯃꯨꯡꯗꯨꯒꯁꯨ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯑꯗ ꯊꯣꯏꯕꯗꯤ ꯑꯁꯨꯛ ꯉꯜꯂꯤꯉꯩꯁꯤꯗꯒꯤ ꯂꯧꯔꯅꯤ ꯍꯥꯏꯗꯅ ꯃꯐꯤꯐꯥꯎ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯕꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯐꯔꯦ ꯐꯔꯦ, ꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯖꯔꯁꯅꯨ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯑꯉꯥꯡꯗꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯃꯁꯤꯈꯛꯅꯤ. ꯑꯩꯗꯤ ꯈꯪꯗꯦ. ꯏꯃꯧꯗꯣ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯅꯤꯡ ꯊꯨꯡꯗꯕꯁꯤꯡꯗꯣ ꯍꯪꯂꯒ ꯑꯩꯅ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯧꯔꯤꯕꯅꯤ. ꯏꯆꯤꯟ ꯄꯦꯟꯅꯁꯨ ꯆꯩꯒꯗꯕꯅꯤ, ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯍꯟꯕ. ꯇꯥꯔꯛꯀꯗꯧꯔꯕꯒꯤ ꯄꯜꯂꯒ ꯂꯩꯔꯤꯕ ꯄꯤ ꯃꯔꯤꯛ ꯑꯗꯣ ꯐꯤꯖꯤꯅ ꯆꯤꯡꯈꯠꯂꯒ ꯇꯩꯊꯣꯛꯏ. ꯄꯣꯏꯔꯩ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯣ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯂꯦ. ꯉꯥꯏꯉꯝꯗ ꯁꯨꯝ ꯊꯧꯔꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯦ. ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯕ꯭ꯔꯤꯖꯦꯁꯇ ꯀꯣꯜ ꯇꯧꯏ. ꯑꯍꯤꯡ ꯊꯦꯡꯂꯐꯥꯎ ꯃꯀꯨ ꯑꯣꯜꯂꯕ ꯃꯇꯥꯎ ꯊꯦꯝꯂꯨꯕꯗ ꯕ꯭ꯔꯤꯖꯦꯁꯇꯤ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ. ꯔꯤꯡꯗꯨ ꯇꯠꯂꯝꯗꯥꯏ ꯄꯥꯏꯔꯛꯂꯒ ꯃꯈꯣꯟꯒꯗꯨ ꯏꯔꯣ ꯂꯣꯊꯅ ꯍꯥꯏꯔꯛꯏ. ꯍꯜꯂꯣ, ꯑꯩ ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏ ꯊꯣꯡꯒꯥꯜ ꯂꯩꯔꯦ. ꯕ꯭ꯔꯤꯖꯦꯁ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯣ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯪꯂꯛꯏ. ꯀꯩꯕ, ꯀꯥꯏꯗ ꯂꯩ ꯍꯥꯏꯕꯅꯣ? ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏꯗ ꯑꯩ ꯃꯥ ꯂꯧꯕ ꯂꯥꯛꯑꯕꯅꯤ. ꯕ꯭ꯔꯤꯖꯦꯁ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯑꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯄꯣꯏꯔꯩ ꯃꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯊꯥꯡꯗꯣꯛꯂꯒ ꯀꯩꯅꯣ? ꯅꯠꯇꯦ, ꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯌꯦ. ꯍꯧꯒꯠꯂꯝꯃꯅꯤ, ꯄꯨꯡ 3 ꯇꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯛ ꯀꯟꯅ ꯆꯠꯂꯤꯗꯨꯕꯨ, ꯑꯁ, ꯀꯅꯥ ꯆꯠꯂꯤꯅꯣ? ꯏꯊꯟ ꯆꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯃꯨꯛ ꯍꯧꯈꯤꯗꯣꯏꯅꯣ? ꯕ꯭ꯔꯤꯖꯦꯁ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯁꯛꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃ ꯌꯥꯎꯔꯗꯤ ꯐꯩꯗꯅ. ꯑꯉꯥꯡꯗꯣ ꯅꯪ ꯎꯕꯗ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯗꯤ. ꯀꯩꯁꯨ ꯂꯣꯠꯂꯣꯏ ꯅꯪꯁꯨ. ꯕꯥꯖꯤ ꯑꯃꯨꯛ ꯂꯣꯠꯂꯔꯣꯏ. ꯍꯣꯏ ꯁꯣꯏꯁꯦ, ꯐꯔꯦ, ꯑꯩ ꯂꯥꯛꯀꯦ. ꯑꯇꯩꯗꯁꯨ ꯍꯥꯏꯈꯤꯒꯦ. ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ. ꯊꯦꯡꯉꯕꯅꯤ, ꯅꯣꯏ ꯑꯃꯨꯛ ꯉꯥꯏꯕ ꯉꯝꯃꯔꯣই. ꯑꯣ, ꯌꯥꯝ ꯉꯥꯏꯉꯝꯗꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯄꯣꯏꯔꯩ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯕ꯭ꯔꯤꯖꯦꯁꯅ ꯑꯃꯨꯛ ꯅꯤꯄꯥ, ꯌꯥꯝ ꯄꯛꯇꯕ ꯇꯧꯅꯒꯨꯝꯁꯦ. ꯍꯧꯖꯤꯛ ꯃꯆꯥ ꯊꯣꯏꯗ ꯏꯟꯁꯤꯜꯂꯒ ꯅꯪꯕꯨ ꯍꯦꯟꯅ ꯁꯥꯎꯅꯕ ꯇꯧꯔꯛꯂꯗꯤ ꯍꯥꯠꯇꯣꯛꯑꯦ ꯈꯪꯉꯨ. ꯍꯣ, ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯨ. ꯑꯩ ꯄ꯭ꯔꯤꯇꯤꯅꯥ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯒꯦ. ꯋꯥꯍꯩꯗꯨꯃꯛ ꯈꯨꯝꯃꯤ. ꯕ꯭ꯔꯤꯖꯦꯁ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯀꯟꯇꯦꯛ ꯆꯪꯂꯒ ꯄ꯭ꯔꯤꯇꯤꯅꯥꯗ ꯀꯣꯜ ꯇꯧꯏ. ꯊꯕꯛ ꯆꯤꯟꯕꯅꯔꯥ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯦ. ꯕ꯭ꯔꯤꯖꯦꯁ ꯃꯁꯝꯗꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ. ꯄꯥꯏꯔꯛꯑꯔꯣꯏꯗꯧꯕꯅꯤ ꯑꯩꯅꯕꯨ ꯊꯨꯔꯗꯤ. ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯇꯠꯂꯝꯗꯥꯏꯗ ꯍꯜꯂꯣ, ꯀꯩ ꯂꯩꯔꯒꯦ? ꯄꯣꯏꯔꯩ ꯂꯥꯛꯀꯅꯤ. ꯄ꯭ꯔꯤꯇꯤꯅꯥ ꯉꯛꯅ ꯀꯩꯕꯣ? ꯄꯣꯏꯔꯩꯌꯦꯕ? ꯃꯥꯗꯤ ꯀꯃꯥꯏꯅ? ꯀꯩꯒꯤ ꯑꯩꯈꯣꯏꯅ? ꯃꯇꯥꯡꯗꯨꯗ ꯃꯄꯥꯟꯒꯤ ꯃꯤ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ. ꯄ꯭ꯔꯤꯇꯤꯅꯥ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ. ꯀꯧꯔꯛꯂꯤꯕꯗꯣ ꯄꯣꯏꯔꯩꯅꯤ. ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ ꯄꯣꯏꯔꯩꯒꯤꯅꯤ. ꯄ꯭ꯔꯤꯇꯤꯅꯥ ꯐꯣꯟꯗꯣ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯕ꯭ꯔꯤꯖꯦꯁ? ꯄꯣꯏꯔꯩ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯩꯔꯦ. ꯑꯩꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ. ꯄꯣꯏꯔꯩꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ. ꯄ꯭ꯔꯤꯇꯤꯅꯥ ꯕ꯭ꯔꯤꯖꯦꯁꯇ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ. ꯊꯝꯃꯣ, ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯄꯠ ꯀꯛꯊꯠꯈ꯭ꯔꯦ. ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯇꯝꯅ ꯂꯥꯛꯏ.
ꯄꯣꯏꯔꯩ ꯁꯨꯃꯥꯡ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯄ꯭ꯔꯤꯇꯤꯅꯥ ꯀꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯀꯧꯔꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯅꯥ ꯕ꯭ꯔꯤꯖꯦꯁꯅ ꯍꯥꯏꯔꯝꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯏꯍꯨꯜ ꯑꯗꯣ ꯐꯥꯊꯕ ꯉꯝꯗ ꯃꯊꯟꯇ ꯑꯣꯏꯔꯁꯨ ꯒꯦꯠ ꯍꯥꯡꯂꯒ ꯆꯪꯉꯛꯂꯤꯕꯅꯤ ꯍꯥꯎ ꯌꯥꯝ ꯉꯟꯅ ꯀꯩ ꯂꯩꯔꯒꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯌꯥꯒꯗꯣꯏ ꯅꯠꯇ꯭ꯔꯥ ꯌꯥꯏꯌꯦ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯣ ꯍꯥꯏꯔꯒ ꯀꯥꯎꯈꯠꯂꯤ ꯄꯣꯏꯔꯩ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯂꯧꯊꯣꯛꯅꯕ ꯃꯁꯥꯗꯣ ꯈꯔ ꯅꯣꯟꯊꯩ ꯄ꯭ꯔꯤꯇꯤꯅꯥꯅ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅꯕꯣ ꯄꯣꯏꯔꯩ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯇꯕ ꯇꯧꯗꯦ ꯑꯅꯤꯃꯛ ꯂꯧꯊꯣꯛꯂꯝꯃ ꯀꯥꯈꯠꯂꯛꯂꯦ ꯃꯥꯒꯣꯜ ꯅꯥꯀꯟꯅ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡꯗꯨꯗ ꯇꯞꯅ ꯐꯝꯊꯈꯤꯕꯒ ꯄ꯭ꯔꯤꯇꯤꯅꯥꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯩ ꯂꯩꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯀꯣꯏꯔꯛꯂꯤꯁꯤꯕꯣ ꯃꯤꯠꯌꯦꯡꯗꯨꯅ ꯏꯃꯨꯡꯗ ꯊꯝꯃꯤ ꯄꯣꯏꯔꯩ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯈꯔ ꯂꯥꯞꯇ ꯐꯝꯊꯔꯛꯇꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯧꯏ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯝ ꯂꯨꯊꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯩ ꯃꯆꯥꯊꯣꯏ ꯎꯅꯒꯦ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯌꯥꯔꯒꯗꯤ ꯑꯩ ꯃꯥꯕꯨ ꯄꯨꯈ꯭ꯔꯒꯦ ꯇꯞꯊꯅ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯤꯇꯤꯅꯥ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯈꯟꯕꯗ ꯍꯦꯟꯅ ꯉꯛꯏ ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯐꯝ ꯈꯪꯗ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯊꯣꯡꯖꯜ ꯆꯞ ꯆꯥꯅ ꯂꯩꯔꯝꯂꯤꯕ ꯁꯤꯂꯩꯕꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯁꯤꯂꯩꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯕ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯜ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯊꯥꯡ ꯐꯥꯈꯤꯕꯅꯤ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯧꯔꯥꯡꯂꯤꯕ ꯃꯤꯁꯛꯇꯨꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗꯨ ꯇꯅꯤꯛꯂꯛꯂꯦ ꯃꯥꯒꯤ ꯃꯄꯥꯎ ꯍꯪꯂꯤꯕꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯦ ꯁꯤꯂꯩ ꯄ꯭ꯔꯤꯇꯤꯅꯥꯗ ꯌꯦꯡꯂꯒ ꯃꯀꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯇꯤꯅꯥ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯛꯅꯗꯨꯅ ꯂꯩ ꯄꯣꯏꯔꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯥꯎꯗꯦ ꯋꯥꯔꯧꯕꯁꯨ ꯊꯝꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝꯅ ꯂꯩꯌꯦ ꯁꯤꯂꯩ ꯇꯞꯂꯤ ꯇꯞꯂꯤ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯂꯦ ꯄꯣꯏꯔꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯇꯤꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯒꯤ ꯃꯇꯧꯗ ꯁꯤꯂꯩ ꯏꯊꯛ ꯊꯛꯀꯠꯅ ꯃꯃꯥꯏ ꯂꯩꯈꯤ ꯏꯃꯨꯡꯗꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯎꯈꯤꯗꯅꯕ ꯍꯣꯠꯅꯔꯁꯨ ꯄꯣꯏꯔꯩ ꯁꯃꯤꯜ ꯐꯪꯍꯧꯏ ꯏꯟꯈꯤꯕ ꯐꯤꯁꯤ ꯈꯖꯤꯛꯇꯁꯨ ꯎꯍꯧꯏ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯊꯣꯏ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯐꯝꯂꯝꯕꯗꯩ ꯇꯥ ꯍꯧꯒꯠꯇꯨꯅ ꯁꯤꯂꯩꯗ ꯌꯦꯡꯂꯝꯕꯗꯣ ꯇꯣꯛꯂꯒ ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯄ꯭ꯔꯤꯇꯤꯅꯥ ꯁꯦ ꯃꯆꯥꯊꯣꯏꯁꯦ ꯑꯩꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯁꯦ ꯑꯩ ꯊꯦꯝꯒꯦ ꯄꯣꯏꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯃꯥ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯡꯉꯤ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯄ꯭ꯔꯤꯇꯤꯅꯥ ꯇꯞꯅ ꯑꯃꯨꯛꯁꯨ ꯀꯧꯗꯨꯅ ꯄꯣꯏꯔꯩ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯇꯤꯅꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯄ꯭ꯔꯤꯇꯤꯅꯥꯕꯨ ꯌꯦꯡꯍꯧꯏ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯄꯞ ꯂꯥꯛꯏ ꯁꯤꯂꯩ ꯐꯃꯨꯡ ꯃꯆꯤꯗ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯄ꯭ꯔꯤꯇꯤꯅꯥ ꯀꯩꯒꯤꯅꯣ ꯇꯥꯇꯣꯟꯅ ꯂꯥꯛꯏꯁꯦ ꯃꯥꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯄꯥꯝꯗꯦ ꯃꯥꯒ ꯎꯅꯕ ꯑꯩ ꯉꯝꯃꯣꯏꯌꯦ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯣꯏꯌꯦ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯒ ꯈꯛ ꯊꯦꯡꯅꯍꯜꯂꯣꯏꯌꯦ ꯁꯤꯂꯩ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯅꯧꯍꯧꯅꯅ ꯀꯥꯏꯍꯧꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯃꯥꯒꯤ ꯃꯁꯛ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯥꯊꯕ ꯉꯝꯂꯛꯇꯦ ꯑꯩ ꯂꯝꯍꯦꯟꯕꯤ ꯑꯣꯏꯅꯤꯡꯂꯛꯑꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯥ ꯆꯠꯍꯟꯈꯣ ꯑꯩ ꯃꯥ ꯎꯅꯤꯡꯗꯤꯌꯦ ꯊꯃꯣꯏꯒꯤꯗꯤ ꯃꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯒꯤꯗꯤ ꯅꯨꯡꯁꯤ ꯊꯣꯏꯕ ꯀꯔꯤꯒꯤ ꯎꯅꯤꯡꯂꯣꯏ ꯀꯔꯤꯒꯤ ꯇꯥꯅꯤꯡꯂꯣꯏ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯦ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯍꯦꯜꯂꯅꯨ ꯍꯥꯏꯅ ꯆꯩꯔꯩ ꯂꯝ ꯍꯦꯟꯅꯒꯅꯁꯨ ꯅꯄꯨꯛꯅꯤꯡ ꯋꯥꯔꯧꯆꯧ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯁꯤꯜꯂꯛꯂꯦ ꯁꯦ ꯀꯞꯀꯅꯨ ꯑꯩ ꯃꯥꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯒꯦ ꯃꯥ ꯆꯠꯍꯟꯈ꯭ꯔꯒꯦꯕ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯇꯅꯕꯁꯨ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯔꯨꯒꯦ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯁꯤꯂꯩ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯈꯥꯝꯂꯨꯏ ꯄ꯭ꯔꯤꯇꯤꯅꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ
ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯃꯥꯗꯤ ꯏꯔꯥꯆꯦꯟ ꯃꯥꯕꯨ ꯇꯠꯇꯨ ꯌꯦꯡꯂꯝꯃꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯤꯂꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯪ ꯂꯩꯔꯝꯃꯣꯕ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯔꯒꯅꯦ ꯊꯦꯝꯃꯒ ꯊꯥꯗꯣꯛꯈꯤꯒꯦ." ꯁꯤꯂꯩ ꯇꯞꯅ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯂꯦ꯫ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯃꯄꯥꯟꯗ ꯍꯥꯊꯨ ꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯃꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯕꯂꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯀꯔꯤꯃꯇ ꯁꯦꯝꯗ꯭ꯔꯕ꯭ꯔꯣ?" ꯄꯣꯏꯔꯩ ꯐꯝꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯁꯦꯝꯃꯨꯔꯅꯨ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ." ꯄ꯭ꯔꯤꯇꯤꯅꯥ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯑꯩ ꯊꯤꯟꯗꯣꯛꯀꯦ." ꯄꯣꯏꯔꯩ ꯁꯨꯔꯕꯂꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯣ ꯊꯣꯔꯛꯂꯦ꯫ ꯁꯤꯂꯩ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯇꯨꯡ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯖꯍꯧꯏ꯫ ꯒꯦꯠ ꯌꯧꯔꯕꯗ ꯑꯅꯤꯗꯣ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯄꯣꯏꯔꯩꯕꯨ ꯀꯧꯔꯛꯏ꯫ ꯄꯣꯏꯔꯩ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯀꯞꯅꯤꯡꯕ ꯐꯨꯟꯒꯠꯂꯛꯂꯤꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ "ꯅꯪꯅ ꯎꯅꯅꯤꯡꯂꯕꯁꯨ ꯃꯥꯅꯗꯤ ꯅꯉꯣꯟꯗꯒꯤ ꯂꯣꯠꯂꯤ꯫ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯁꯨ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯅꯪ ꯃꯉꯣꯟꯗ ꯃꯇꯝꯈꯔ ꯄꯤꯌꯨ, ꯑꯩꯁꯨ ꯍꯥꯏꯒꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯥꯕꯨ ꯇꯞꯅ ꯊꯦꯝꯁꯤ." "ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ. ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕ ꯑꯩꯁꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ." "ꯅꯪ ꯌꯥꯝ ꯂꯥꯜꯂꯦ ꯄꯣꯏꯔꯩ. ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯣꯏꯈꯤꯕ ꯃꯇꯧꯗꯣ ꯑꯩ ꯈꯛꯇꯅ ꯎꯍꯧꯕꯅꯤ, ꯈꯪꯍꯧꯕꯅꯤ. ꯃꯥꯅ ꯄꯦꯟꯗꯅ ꯀꯞꯈꯤꯕ, ꯄꯦꯟꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩ ꯈꯛꯇꯅ ꯇꯥꯍꯧꯕꯅꯤ. ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯞꯄꯅ ꯃꯥꯒꯤ ꯃꯊꯧꯁꯨ ꯑꯣꯏꯕꯅꯤ. ꯅꯪꯅ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯈꯟꯊꯔꯝꯂꯕꯗꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ." ꯄꯣꯏꯔꯩ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯔꯥ ꯂꯩꯔꯨꯔꯕ ꯑꯣꯏꯕꯅ ꯋꯥꯍꯩ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯄ꯭ꯔꯤꯇꯤꯅꯥꯅ, "ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤꯗꯃꯛ ꯇꯁꯦꯡꯅ ꯂꯦꯞꯄꯤꯒꯅꯤ, ꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯃꯥꯒꯤ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯤ. ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯕꯁꯨ ꯃꯁꯥꯁꯦ ꯐꯒꯠꯄꯒꯤ ꯃꯃꯤ ꯎꯠꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪ ꯃꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯈꯣ. ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯁꯥꯁꯦ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯅꯤ." "ꯀꯤꯗꯅꯤ ꯗꯣꯅꯔ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ, ꯂꯩꯔꯕ꯭ꯔꯥ?" "ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤꯌꯦ. ꯃꯥꯕꯨ ꯂꯥꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯗꯨꯅꯁꯨ ꯃꯥꯒ ꯈꯪꯅꯕꯁꯤꯡꯗ ꯇꯥꯟꯅꯔꯛꯀꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯅꯤ. ꯃꯥꯒ ꯈꯪꯅꯕ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯇꯧꯔꯒ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯄꯨꯅꯕꯁꯨ ꯈꯟꯅꯔꯤ." ꯄꯣꯏꯔꯩ ꯁꯣꯔ ꯑꯃ ꯍꯣꯟꯊꯔꯒ, "ꯑꯆꯪꯕ ꯄꯩꯁꯥ ꯄꯨꯝꯕ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ. ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ. ꯏꯅꯥꯛꯇꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯔꯦ. ꯍꯧꯖꯤꯛ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯛꯂꯕ ꯀꯥꯟ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯂꯔꯣꯏ." ꯄ꯭ꯔꯤꯇꯤꯅꯥ ꯇꯞꯅ ꯏꯪꯅ ꯃꯃꯣꯟ ꯇꯧꯔꯛꯏ꯫ "ꯑꯩꯈꯣꯏ ꯑꯁꯨꯛꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯃꯆꯥꯊꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯍꯌꯦꯡ ꯆꯦꯛꯑꯞ ꯆꯠꯀꯅꯤ. ꯌꯥꯔꯗꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ." ꯄꯣꯏꯔꯩ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ "ꯐꯔꯦ, ꯆꯠꯂꯒꯦ ꯑꯗꯨꯗꯤ. ꯑꯗꯣ ꯄ꯭ꯔꯤꯇꯤꯅꯥ ꯌꯦꯡꯂꯛꯏ꯫ "ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥ ꯍꯧꯖꯤꯛꯁꯨ ꯀꯞꯂꯝꯈꯤꯅꯤ. ꯑꯩ ꯈꯪꯉꯤ, ꯃꯥ ꯀꯞꯂꯝꯈꯤꯅꯤ. ꯀꯞꯀꯟꯕꯅꯤ ꯌꯥꯝꯅ. ꯈꯤꯇꯪ ꯇꯧꯋꯦꯁꯨ ꯃꯄꯤ ꯅꯧꯒꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯤ ꯅꯧꯔꯤꯉꯩ ꯃꯇꯤꯛ ꯂꯣꯠꯁꯤꯟꯕꯁꯨ ꯍꯩꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯈꯔ ꯁꯦꯟꯅꯕꯤꯌꯨ." "ꯁꯦꯟꯅꯒꯦ. ꯃꯥꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ. ꯅꯪ ꯃꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯄꯣꯏꯔꯩ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯄꯣꯏꯔꯩꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡ ꯆꯪꯉꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯅ ꯃꯃꯥ ꯃꯆꯥꯕꯨ ꯎꯕꯗ ꯁꯨꯔꯕꯂꯥꯅ, "ꯑꯗꯨ ꯀꯨꯏꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯝꯂꯤꯅꯣ?" ꯄ꯭ꯔꯤꯇꯤꯅꯥ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯅ ꯃꯃꯥꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯄꯤ꯫ "ꯀꯩꯗꯧꯔꯒꯦ ꯍꯣꯠ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯁꯨꯛ ꯀꯨꯏꯕꯁꯤꯕꯨ ꯂꯥꯛꯇ꯭ꯔꯒ ꯉꯁꯤꯈꯛ ꯂꯥꯛꯂꯒ ꯇꯧꯖ ꯁꯥꯔꯤꯗꯨꯒꯤ ꯋꯥꯅꯤ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯅꯅꯦ ꯋꯥ ꯈꯔꯗꯤ ꯅꯤꯡꯐꯨꯝ ꯍꯥꯏꯈꯤꯕꯅꯤ." "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯣꯏꯅꯣ? ꯑꯁ, ꯏꯃꯥꯅ ꯃꯔꯣꯜ ꯑꯃ. ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯣꯛꯇꯕꯒꯤꯅꯤ. ꯃꯥꯅꯗꯤ ꯊꯥꯖꯔꯤ ꯄꯣꯠꯅꯤ." ꯁꯨꯔꯕꯂꯥ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ, "ꯑꯃꯨꯛꯁꯨ ꯏꯟꯊꯣꯛꯄꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯤꯔꯤꯕ. ꯏꯕꯦꯝꯃ, ꯅꯪ ꯆꯪꯍꯧꯔꯣꯀꯣ. ꯅꯪꯃꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗꯅꯦ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ." ꯄ꯭ꯔꯤꯇꯤꯅꯥ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ "ꯍꯣꯏ, ꯏꯃꯥꯅ ꯂꯣꯏ ꯍꯦꯛꯁꯤꯜꯂꯣ. ꯃꯆꯥꯊꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯂꯁꯦ ꯍꯥꯏꯔꯣ? ꯊꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯅꯨꯄꯥꯗꯨꯒꯤ ꯀꯩꯗꯥꯗꯨꯒꯤ ꯋꯥꯅꯤ." "ꯌꯥꯔꯦ. ꯑꯗꯨꯗꯅꯦ ꯏꯃꯥꯅ ꯀꯣꯛ ꯊꯥꯗꯕꯤꯔꯨꯔꯅꯨ. ꯉꯥꯛ ꯂꯩꯔꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯅꯤ. ꯃꯇꯝꯁꯨ ꯊꯦꯡꯉꯤ, ꯆꯥꯛ ꯉꯟꯈꯠꯅꯕ ꯇꯧ." ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯕꯂꯥ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯥꯍꯧꯏ꯫
ngasi khaktagi waro nangi satnaba sak thongba haibasibo nungtigi taw lairaba thabakni masibu hayeng mayum palaga karino wa tawdoisibu hagotuna mas imung changaklaga chakhom tamna sangkhre Pritina magi kada oina changi nupi ma dewa khalamada tawbugum unglaga leirami changsilaktuna nakan waira phamtharai hankrabo hankre aina phasana di haikibani silai amok leithokiduna chumring yenglaga hairi tatondo anam yam kanmani nangna sida lakanu hairabaso soidana lakani yumda changaktrabaso ma lakani ngarangi mataukum thongalda leiduna aigi maike yenglakani Pritina ngakna kaino ngarang haide madi ngarang kam kanda natti ngarang la ambato mana nang ukibro silai makok takna hairaga ai khangde adabu ngarang athengbada ma thongalda leptuna leirami nangna kamai khangluiba aidi tumba yadabagi terrace mathaksida isada ahing manushit puhangi haina thoklubani aisu ahanbada uramde changlage tawba kan laptakna aibu yengduna leirambado aina ubani mana kamai khanglino nang sida leiba Bridges hoina hairi zalo ngasai su phone tor amani ai sida lainingre kari kumba mana nam kanduna laklabadi aina fana lotlasu kana pham khangakloi mana pangtau to busu yaba natida imasu tamusu leiri lam henduna yumdadi changa aroida silai makok takna nomi aduga tablap hairi nang kanadano hairaga aigi phone amta lahalakira kaige aigi nomagi dialysis ki damak noi paisa yam tinglamlani dialysis ki charge ki mathakta adai atopasu aigi account babana aigi damak paisa thambirambani maduda ishina se ai noi da sumnan base nungai taba phawi silai gi makhut lamduna pairi suklap tawna aina nangonda paisa gi maramda haikrabo aigi do free nati kona sendoi selep yauna thorakini silai nokningdana noi ado masu pakhum amadi pi nakhoina thiba donor duso paisa leitrabadi thiba fangloi transplant tawbada changadaba paisa angang natte ado yamba sel do noi kadai dagi lauruni sel gi bukaino aisu leiri agyalan su leiri adi Bridges jan makhoi myamam su leiri sidi akhoina khaijinabada sudraga sendoi sanbidagi pura loire Pritina gi wadu tabada silai Pritina bu khangkon kon silai khonjel thokna su kaptuna hairi Pritina noi bula ing bolepo le mauri bu punsi mate khrase ai wakhal se igna hinglage Pritina sumapi tarakanu haiba ngamdre kaptanabadi fana kanna khangmani adabu chana sabi matagi matau urabada pirangi khongjel thingma ngamlaktre nang mangai se chawbiri se nangna loina maghek simbiroba arang phamna pinina nangna sinba hitab leitre ayam wae Pritina ai wakhal se pothabam khangde pothabam thirabasu thireba khut ingi chaina lising iphamda khudol aina tamle ai khedaw haibano adumba wakhal henjin mado khangano haiba natro nasana nasabo wana basinjaba lepo mayamna hotnari be mayam se mahi phanglamdai lingna mahan ye khangano Pritina China kaya na thaina ba hotnaruba ahin ba China kaya ama kok thakta thangalakli nupa mangondagi lapthoknaba sinjariba kayam kuina bulaiba ngamgadoriba nupi magi manakta lakano haina hairaklabada thamoi mai yising phumduna manaktagi lapthorakliba kayam kuina bo nupi magi wa inba ngamduna manaktagi lapna leiba ngamgadoriba amana amabu otpani amana amabu wahanbani saudaba pal amana khabagum unaba yadre naksinagano matagum ngasisu ichela magi torban wangmada leinabagumna leiri thawai anido somda supoirei gari thona Bridges ta call tawi mayumda changbasu mamagi wahangi pakhum ma piba ngamloidori aduna call do hek pairakpaga kaida lege yumda fareleramu
꯫